हौजिक फंगबा सना लेबक दिल्ली की अपडेट खतंग मैम थमजरमगे निंगथौखोंग खा केनेल कुकी मिलिटेंट सिंगना मैतै खुंजा अहुम कापतुना हलमली असिबा सांग रिम्स की मोक्ता थमख्रे अपडेट थीब खंगदना लेरकपा अमसु सीना फंगली मफम सिदा हलमबा पुना मरी सुख्रेदी नुमिदा वैरम फोंखिबा तोंगान तोंगानबा मणिपुरी सिफोंसिंग अमसुंग थोखिबा थौदो वाथोकसिंगदगी मरुइबि इपाउसिंग मैम थमजगे अहानबदा कंगलैपाकी मैरा न्यूज़ लखुसरगा निंगथौखोंग खा खुनौद इसिंग लौब चटपा मियोय अहुम कुकी मिलिटेंट सिंग नुमैना कापलंबदगी अनि सिरे अमसुकलै leikhidaba oina manitomi asibak sang ambulance ta pukhalapaki saktam ngasi nungtul pung mari taba matamna Bishnupur district ki Bishnupur police station ki manungsana Ningthoukhong kha khunau maning da leiba water supply scheme da mini water tanki da ising lawu satpa mapa masa ani yauna miyoy hum koki militant singna nongmaina kaplambadi ki miyoy ani sire ama sokle hari pausi asina thaudo phokpham dagi phangwa pau gi matung inadi leikhidaba miyoy ani edudi oinam manitomba sei kungani pan amadi thiam somen sei yankhai ga mari kawi soklaba miyoy eduna leikhidaba manitomba gi apokpa mapa oinam bamun jauni makhoi ahumak Ningthoukhong kha khunau dagi ni hari mapa masa ani asina water supply scheme asida ising lawbu satpa matamda khulai baiba koki militant mari rom laklaga mafam aduda makhoi bu nongmaina kapsilamlaga mafam adu thadok tuna khulai tuna satkibani hari पाव सिताबदगी थौदोक थोकफमदा सिक्योरिटी की मियोयसिंग अमदी सांगसिनबग लोइनना एम्बुलेंस सु खुलै थुना सांगसिनदुना leikhidraba मियोय अमदी असोकप मियोय अनि एदु हॉस्पिटल पुखतख्राइदि नकला मोरमना थौदो असि थोक्रबा मतुंग मतम इकान कानदना थिनुंगय अमदी Ningthoukhong खा खुनौ अनि लोनबा मरक्ता नुमै कापनबगी थौदोक थोखरे हाइरेनसु पावसिनसु मखातानसु फुंगदोरकली अतोप पाव मदना Manipur leidiba laingana Central Force Halankro Center gi BJP na Manipur gi BJP gi awaba ubidre khangbidre M Tombi Manipur thokliba sathiba communal riot marakta Manipur leidiba Central Security Force lak ama romasina divide and rule policy ama sanariba sina maram oiduna Manipur miyam khang mangamdre thamoi kaiba haibadu oire maduna Manipur leidiba Central Force ngasi halan khibana afaba oigani Center gi BJP lengana Manipur gi BJP gi lainga ki awabu bidre khangbidre haina sibasina Manipur unit ki president M Tombi na phongdokre wapam asinga si Imphal gi Babupura da leiba sep sena Manipur unit ki office ta pangthokpa paumi singa unaba mada president Tombi na phongdokhibani mana makhata na hai thanipan helaklaba Manipur thokliba kangluk irang asi Central Force na jagau yengdunu lai makhoi naton sumang na koki narco terrorist singi bunker saba bunker dagi tholak mitai kulna numai kapsinduna mi hatpa mi hatlaba matungna bunker da sien kibada khulnga ko singna tanabada Central Force na khulnga ko sing athingba pibigi thabak sathai Manipur da leiba koki singa si Myanmar da leraga Myanmar gi koki tribe oiba Manipur da laklaga Manipur gi tribe oiba haibadi sa gi puksel sinba sa disa oiba mamai dipanda ba koki na satharakpa Landa center lengana thanipan yengduna leirakpas karigunangki mangna makhatana center lengana Manipur thokliba kangluk irang si mapal gi khut yawi haba khangmangamlabasu unified command gi chairman oiriba security advisor Kuldev Union Home Minister Amit Shah na karisu tawbangamdaba koki narco terrorist na yumai thaba madi mihat mipun satharakpa matamda amat oiba manaba mi yengduna thokliba irang asi lusinana bohonadi maduna haujuk Manipur miyam kokta khut hapa haibadu oire Central Force na nakal namra tongsinduna irang si hena hawananaba sinbagum tawre masina maram oiduna koki militant singna morida akan mamongda landarakpadi security personnel ani hatkiba asu apanangan kiba Police outpost kya mai thaduna mangan khiwa du kumai gum yengduna leidibasi yamna sumnabani oiriba phiba masida special commando gi SP Krishna Tomi na thamoi kaina Manipulenga amadi miyam tanab laurakhiba khulaudu ataba miyam su thamoi kaiba habadu oi haina phongdokhi mangna makhata na phongdokhibidi Manipur leidiba Central Force amadi security advisor Kuldeep na lauriba role sikarino Manipur gi law and order ngak senbada mahakta natana Chief Minister N Beren su yauribani haiba wafam phongdokhiba sikarino oiriba phiba masina takpadi center di BJP na Manipur state BJP na awana tabada kariyamata yengbidi haibasi phone takpani maduna Union Home Minister Amit Shah na tawriba si karino haiba wahang lakpani maduna Manipur na ningkha tamba laiba ama oiduna leiramba Manipur na India da tinba sahi humdraga mga surakpa matamasida ani suba sahi tere khuntakpagi thaudo adu amuhana thoan gadawre
Hauzik lamdam asigi laumi senmi sing supam nompham khangduna kokta khut hapa haibdu oire. Masi phawbada kangluk irang asi loisinna bohonadriba si yamna sumdabani haina phongdoki. Magna makatana phongdokibada Manipur leiriba Central Forces punamak Manipur lengana saba thakliba si state ki pukai digi yamlaba sel tinglibani. Maduna makoina ngak senbigi thabak mapung phana pangthokpa ngamdrabanina khudakta Manipur gi Central Forcing loina halankro. Loina Manipur gi yumthong khuding digi nupa nupi sing loina thulaktuna iramda Manipur kananaba thaudang lawminara sehanesu phongdoki. Atopapa omana refugee oina natraga logi wangbada sangsilaktuna lamdam sigi yelhomi oina ST list yauksiliba miyoi kanglup singa si lauthu MTU Manipur gi mapalamda Myanmar amadi Bangladesh ki refugee oina natraga logi wangbada sangsilaktuna lamdam sigi yelhomi oina ST list yauksiliba miyoi kanglup singa si lauthu loina makhoida piriba ST gi khudong saba punamak lauthu haina Manipur gi Chief Secretary Additional Chief Secretary amadi Manipur lenga ki makhada leiba loisang singda mitai maitai tribe union na ayeba sirol sing piduna khangan begi campaign ama sathari haina mitai maitai tribe union MTU gi sirol manhari MTU gi Secretary Administration mutum suramni no khuyek piduna thadurak pa sirol sina hai ST gi list yopkham thoktaba kanglup singa sida lainga ki loisang singda makoida ST gi khudong saba pibigano pibigi thabak su tawbirano haina sirol sina makhatari Seoul Sinhai, Myanmar amadi Bangladesh dagi logi wangoda sanglakiba miyoi singasi lamdam asigi yelhomi nati haibasi India lengaki Ministry of Tribal Affairs National Commission of Scheduled Tribe amadi Register General of India na pidiba criteria adugi wangwadani kuki singasi foreigner ni haibasi matamamagi Manipur State Darbar na thokiba tungan order singna mayek singna pali English ngamaga samapan ga kuntra go humdai thokiba order da karigumba yum kul leiba kuki kulamana yamdrabada lupa taruk refugee oina leibagi tax pigadabani hari English ngamaga samapan ga nifuga mathoida thokiba order amadana kana guba naga khulga tainaba mafamna natraga naknabada kuki singna khundagi haiba tarabadi village chief singgi ayaba laugadabani haina pali English ngamaga samapan ga yankhai ga tarukta matamadugi outer Manipur gi member of parliament oikiba Suisana Burma gi lan manungdagi lanjilakhiba kuki singbu India lengana sel thungi mating pibinaba ayib sirol kaya thakiba lei masigi makha tarakpa tangkak kya da kuki singbu refugee oina mating pibinaba haijatuna lakhi English ngamaga samapan ga humdra ga ni thoidri refugee singa sigi damak lupa lakh 3.9 to 0.077 piraki tasengna hairabadi Anglo Manipur war gi mamangda kuki haiba wahi leiramde Foreigners singbu state amagi ST list yawba sukya yaro habisi thasigi January mapanda Delhi High Court na takiba ruling amana yamna mayek singna pali Foreigners singbu ST list hapsin ba habisi Indian Constitution gi Article 19 clause 1 gi wangwadani haina yamna mayek singna pali Manipur na India da English ngamaga samapan ga nifuga mapanda tillaba matungda India na Manipur bihiram kudimakta mirai biri India ki law haibisi Manipur sanadi Foreigner Act 1946 laina Myanmar amasung Bangladesh border dagi kilometer sahumgo humpu hena sangbang ngam sida masing yamlaba Indian security kaya thamlabasu leptana Myanmar refugees sing sangsilakli India na ngam khai gidamak lan kya thenakhi English ngamaga samapan ga maudraga mapan gi me ahum dagi Kargil war tha ahum makhatana soknabadi India ki lan mi sawnga ga kunga taret thawai khatki adubu Manipur si India gi saruk ama oidi bra haibisi haujikti hangningai orakli India gi yamlaba miyoi crore samagani furomasigi masingi isawna yelhomi oidiba mitai furupna irakna rakli masidagi kanjage aikhoisu hingjage haina laujabasu ngasi fawu tabitri aikoi gi lamda masigi politicians singna vote bank ki rajniti tawri vote bank ki rajniti da ifurup kanjanabagi phirap laujaba ngamdri Manipur gi constituency humpu asi ki manungda mitop sa kya voter lista hapsin baleptri singi lamdamda Manipur gi lakpa kuki khul kya pulap voter lista hapsin duna vote bank ki rajniti tawduna Manipur thugaina ba phone phirap lorakli Manipur gi yellow singda sangsilakliba mitop ki lana sina aikoi yellow mi punamaki maphamdadi yellow mi oiriba naga kurup ki isil inaw sings kuki singi landa asi puna thengna minasi naga singi khullona bada sangjapam pi hiba kuki singna ngasidi paksana popi thaduna singi umang punama koktokle lamdam sigi tungi yumburel oirakadwa yumburel naha kaya drug amadi mayai ka chinja kya pizaduna halakli
ngasi phongna lebak thugainaba landarakli yelomi oiriba mitei singbu constitution gi ngaklo piduna ngakpi senbinaba AST lista yokonba haibisina mitei singi khwaidigi maruoiba tangai fadaba moiri Bharat Sarkar ki lengak pasing amadi BJP RSS ki lusing basing Manipur si Bharat ki awang pok lamdam gi amatangai raba Hindu Raja amani haina lobiri minung sisu utpiri hauju Manipur miyam ki awaba mira kolasi tabiba matam yore puruk masa si constitution ngakpi senbiu haina laklaba awang pok ki lamdam dagi Bharat ki lengak pasing amadi miyam da akan bukhulau si tabiu haina MTU gi sirol sinam apel torokli atopa paumana CM the Unified Command ki Chairman Sinau haiduna kaithel phambi ima singna khongjang sangsingkhre Manipur ki Chief Minister N Biren ki Unified Command ki Chairman ki from Bharat Lengana lauthokiba du khudakta amuhana sinagadabani haiba dabi tawduna ngasi khoirambal kaithel ima phambi ima singna amadi nupi singna khongjang sangsingkhre ngasi pung 10 rom tarakpa matamda masing yamlaba kaithel phambi ima singna kaithel pullaba matungda Unified Command ki Chairman State ki CM da sinagadabani haina thaba festival amadi placard sing paiduna Manipur ki Governor ki Banglo tamna PNW ki khulaw kya lautuna lakhi rally edu M sector ma payorok matamda masing yamnabu Manipur Police amadi Rapid Action Force ki kangbuna thatuna thamki miyamadu tankhaina bohona bada police amadi Rapid Action Force ki kangbuna tear gas cell kya kapki adumainamak miyam ki khongjang adudi hanba lekhide atopa paomana kuki militant singna sugunu makha lekai gi labukta bomb kapsilakre drone thagalakre Kaksing district ki sugunu police station ki manungsana sugunu makha lekai gi khulga naknana leiba labuki sarukta ngarang ahing nonggai matung pung amaga minute kulom taba matamda dongyang village room digi kuki militant singna sakti leiba bomb ama kapsilakre bomb modu lebak phabadigi sugunu makha lekai gi khulga naknana leiba labuki sarukta pokhaibadigi asu apan amata yawkhitra hairi khunja singna pauksi asida phongdorakpagi matung inadi kuki militant singna bomb kapsilakiba matungda kulngakliba khunja volunteer sing amadi sugunu turel mapal leiba bs na singmana khut handuna nomai kapkiba leite masigi mangoinana ngara nungthil pung amadagina pung mariga makhai phawba kuki village lairoi phai mathaktagi makhaw khulhariba si phawba masing yamlaba kuki nupa nupi singna mai sijinaduna procession sakhi madura mitai gi mathakta landarasi more the state security force na hajan kiba mioi ani condition amata yaudana thadokadabani haiba khulaw kya lawki hari amaramda haukiba February 13 ki numidang pung 8 ga makhairam taba matamdasu tangjeng khunjaw makha laikai digi kuki militant sina drone ama sugunu khunjaw makha laikai gi nongthaki sarukta khunja sing mi painakre sugunu turel mapal da leba khunja sing numidang masa masa gi mayum digi senthoraktuna safagada mafamda ahing yerek na khiyari atopa paomana State Security Force amadi misam hatkiba kuki militant singna miyam puna thengna minarasi Youth of Manipur ki thawmi singna su hauzik lamnam sida thokliba kangluk irang sida kuki khulai paibi singna landaraktun State Security Force amadi misam miyam kaya nongmaina kaptuna halakliba si miyam puna thengna minasi punna tholaklo hai khulaw puduna lakiba miyam gi oiba khongsat Manipur Police na tear gas cell kya kaptuna tan kaikre masing yamlaba Youth of Manipur ki thawmi singna ngasi ayuk pung 13 tabadagi singjamaida pullaba matungda Chief Minister Banglo tamna laki khongsat aduna moirangkhom Krishna Premi all pam mapayarok matamna Manipur Police ki kangbuna thakhi maduda ngahak muknaraba matung police ki kangbuna tear gas cell kaptuna tan kaikhi madugi matung Youth of Manipur ki thawmi sing manak nak lambida phamjinduna lekhi atopa pawmana kangla pawrigi Phayeng Kangsup Kadangban area da satmana ba pungpham da landarakre kuki singna makhut chalaba ma nongmaina kaptuna hatkre ama sokle ngara numidang pung 13 ge makhairom tabadagi hauna Phayeng mani Kangsup singkhong amadi Kadangban gi area da satmana ba pungpham da kuki militant sina bomb yauna nongmai kapsinduna landarakre kuki militant sina Kadangban maning Bethel sing amadi Geljang lomdagi kuki militant sing aduna bomb yauna nomai kapsinduna landarak padura khulnga po volunteer amadi security force sing so handuna nomai kapnakhi ngara numidang pung 13 ga makhairam tabadagi hauduna ngasi nongalamdai pung 3 phawba sapmana ba pungpam amatada ikan kanadana tuan ba mafam sing asida nomai kapsilakhi bane kuki khulai paibi sing satharaki ba attack adura khulnga pa ama kuki singi makut chalaba matung minung silaitana hatokhi ba loinana khulnga po volunteer aduna pai ki ba khulai dusu mun khrairi
Kuki militant sina minung silai tena makut selaba matung hatok pikra bakul ngak pa volunteer dugi maming takelamba manoranjan sai kun gohom de apokpa Prem Kumar kawi tiam kunjin dagini ngasi nungala ba phaw kapna khiba du khul ngak pa masu nongmaina panduna sokpa dagi rims ta lekana khre sok tuna lekat nariba asigi maming mangsa tabam wanglen sai kun apokpa hera kawi singmairong lei ingkhol dagini makatana kuki militant singa duna bom yauna akan momong na nomai kapsila kiba duda khulnga ko volunteer amadi tare suba MR gi kangbo duna su handuna nomai kapnaki makatana asu apan yawgi paw diletri amaramda ngasi ayu kangsupta kuki militant sina makhut chalaba matung hatok pikraba manoranjan mihat ki matangda GAC ma simkhre GAC gi convener CI sana yaiman hai Central Government amadi kuki narco terrorist na taunariba su khutak handokadabani Unified Command gi Chairman CM da puangadabani ngarangmak leikhidraba mafam asisu Central Force kya lairiba mafamni makoi laina kuki militant sina maitai khulsina landaba ngami Government of India na sanariba aronba agenda si karino hangladuna paliba lenga sina irang si control toba ngamloidaba boirabadi khudakta pham thadok piro hairaduna demand singa si phangdriba phawba manoranjan gi asibak sang laukhiroi hanasu phongdoki Amaramdana kuki singa taunariba su khudakta hando security advisor Kuldeep pham thado haina maikai kyada nupi singa thomjilakre ngarang moreda Myanmar gi lalobu singyawna kuki militants na satharakiba attack ta commando ani sikhibaga loinana mangana aso apan nangkiba dugi makha tarakpada ngasi kaithel ima singyawna tuan ba maikai kyada kuki militants singa taunariba su lautho security advisor Kuldeep pham thado haiba khulaw loinana Governor, Chief Minister amadi Security Advisor unana ba thomjilakre ngase pung 12 rom tabadi hono khorembal ima kaithel gi masing yamlabe ima singna sintha leptuna ima ibel sing pulap punsinduna mifam pangtok laba matung koki militant singa taunari bisu kudak talaktu Security Advisor Kuldeep pham thadu haiba khulaw sing lauduna Kuldeep unana ba lakpada kangla mamangda thatki masing yamlaba ima ibel sing adu tankhaina ba hona ba police na tear gas sel khra kapki aduma pu ima ibel sing governor get power laktuna Kuldeep ku unaki khongjang asigi matangda ima kaithel gi lusingbi asem nirmala na hai state force na mathau pangthokpa matamda Assam Rifles na ayat apan kya phiri mitai gi mayokta thabak tawri AR sing asi mafam asida lehen ba pamdre koki singi nakal da leptuna mitai da onsin ba AR si thamba mathok tadre CM Birenda Unified Command gi chairman asi sinabiyo madu khakta da Manipur ingta papura kan hansu pawsida makhata na phongdorakle duga hawjiko na di myam pawsi matang sa lusinjarage masu myam pura na update ngamen se